Image Paodam Yangir Singh Buhan, but Tramlock Several in Kurumzari. Nasigi Moro Pauda, Mitei, Maitaibu, settled tribe listers at Gadavani Haibagi, Miamizo concert set crate. Zip Minister N. Birena, Tongan Toarva Pamka, the Sanin Sing Saranabagi, Nuglep Nung Tam crate. Lunina 11 star S. Yuna, Tupu Maitiba Piduna, Tres Suba. KS6 Nonigopal Memorial Invitation Football Tournament की final संख्रे मपुंग वेपाव लोबी दसी मितई मैतई बु scheduled tribe list से हंगदबनी हाइदुना ngasi scheduled tribe demand committee Manipur STDCM the सिंधुना मियाम की ओइबा जो खोंसदम सटख्रे खोंसद दो ngasi यु पुंग 10 दगी थांगैबन थाव ग्राउंड दगी होरगा खुराई अहोंग पुंग फावदुन लाकब मतुंग नोइबुंग फावदुन सलब मतुंगदा हप्ता कंजिबुंगदा लमथुफंग ओइखे Concert at the Lord Matung, Tau Ground, Taibanda, Miam, Pullaba Matunda, Miami, Mipamo, Pantoke. Traumaduda Manipurining Tola Semasanasa, one high key. Lambda Masida Leminariba, Ikoi Puna, Maite, Mite, or si hybrid demand, Taxila, si, Yamna Democratic over Kongzani. Kongzang Nasida, Manipulang no Tabidra, Makata, Kongzang Sing, Lakna Panabungam, Sabi, Sating Pangba, Mahum Morok, the Kongzang Saxila, Gani Hybrid, Manipulang Kanga the Bane, Mapani Lapa Mitop Sing. Aikoi punna himinariba asida thomjilaktuna yansilakadoribani maram aduna aikoi mitei oina hingsi haibani awang puklamdamda leiba miyoi singi wakhalon manden indian karisu khande haibasi thengkhang kya da khangna wafamni mitei na ST lista salhanba haibasi miyoi begi hak tanbani mikhal gi code of conduct laptringai da lenga ki oba recommendation am lawduna india lenga ta khangan gadabani Karimba Miam Yapam, Mayok the Troglabdi, Labak, Misha Lang, but Langakna, Miam da, Paus, Zebao Pivani, Hybida, Hyman with Tokloi. Lambda Masigi Mang, the Tadra lady with Ihokaya, Asidagi, ST Lista, Salhanabi Hosei, Langakna, Han, but Kontang and the local Panasungani. Nalo Yaudan Ladybug, Pur a singing Nalo Amalating, either Atopia Hosing. Waroshin Purkani, Hybrid Tazade. Miam, the sanction liver Hosida Pur Karana, Yaning the Wakalon, Tamapasi, like Tivani. Zindai Silina on Haiduna, Tenkang Kada Asowa, Miam Tin Momhamda, Lengon the Nuxibi Wakalon, Udlabaso, Amaka Marak the Canava Tamlivasi, Masimana, Wagi, one talk later Hybidi. Haike. Nasi Miam Mipamna, Warep Ahums Loke, Hyde Warep Ahumadi, Manipulangana Tang of the Tasiki Tang, Taru Pawi Manunda, Maiteibu, settled tribe listers and Nabagi Mato Toba. Amadi recommended slang at the target of a knee. Karimatadragadi. Lakliba tang mapangi nungtil pung tarukagi tang taragi ahing nungyay pawa pung kunta taruki general strike kauba mitei na scheduled tribe lista salhanabagi khongjang asida sawataba political parties sing amadi candidates sing mitei gi tunglamsat ki khandabani haina logani makhoi da miyam na vote pifam thoktre maram maduna committee na lakataba mikhal sing da makhoi gi mayok ta campaign tawwa mamang da lokhiba ahpo warep sing manung da ama oiriba Yetuna Lapa, railway line gi, Lambi Sembagi, Tabuk Timbagi Kongsu, Mastang Tramatoi, Nitoka, Mitagi, Matam Kaktan Sataba, Hibestrini. It is very much important for the Mitei and Maitei for its future survival. So, today's rally about this demand is very much meaningful and very useful for the future generation also. My sincere appeal to the present government is kindly recommend from the state government to the central government for the inclusion of Mitei to the scheduled tribe list immediately. Chief Minister Nongtomam Birena ngasi mafam kaya da sagadaba sangnen sing sanaba nunglep nungim tamkre Chief Minister na nunglep nungim tamkiba sangnen sing adudi Yangthang Imphal West ki Community Development Block Ningomam Kangjibung Community Hall Larenjam Makhada leiba Young Student Cultural Organization Puramakong Nambul Mapal ki Young Union Club Langthawal ki Young Welfare Club Laisam Lekai Community Hall Awan Konjeng Lekai Youth Organization Kwakaitel
laisam lekai gi youth development club kam mini library and maira sang malom tulihen makha lekai gi tera kha sakot thorang nu pilup long thabar lep maya lekai gi pioneer club naharol yaifal lamjing kol club irom lekai and multipurpose club amadi hyang thang maning lekai ni Sanglen singasi sana ba nunglep nung tambagi thoram ningom high school ground pangthoki loinana sabal lorba Kwaketal police outpost Mekola da Saba Impal West District ki veterinary hospital amasung Yangthang da Saba apunba community hall amadi ningom high school gi nong Saba class room sing CM na hangdoki thoramadu da health minister L Jent Kumar MLA A Subhash Chandra DGP LM Khokte yauna police ki makok thombo official ki hasu saruk yakhi Nunglep nung tamba amasung sanglen hangdokpaga mari leinana Mr. Nong Thombam Beren haikibada sahi ani mapung phadriba lengak asigi manungda yawba MLA ama oiriba Nauria Pakhang lakpa ACG MLA A Subhash Chandrana mahaki kendra sigi support thorang kya honram liba se nungaiba phawi aikoina vote ka khraga MLA minister oiriba matung sahi mari hena quarter da nungaina leithok dorga vote maya yoram daida amuk yumda kumthraktuna myam unaba du aseng myam gi thabak tawba mihut natte Aseng mihuti board hek ka khiba numitagi leipa ki lenga ki amadi kendra ki thabak tawdaba yade mihut ama oriba lusingba du ki khwaidagi maru obadi kendra du ki myam yai phanu tawani haike tungda Nauria Pakhang lakpa kendra ki sakot thorang matang na tongan ba club CSO singa pisilakpa memorandums gi matang na palluduna minister na haike mathau taba sakot thorang khudingmak lengak asina mateng pangduna pangthokani lengak asina tawriba thabak singda myam na su mateng pangbiu haike Library and Information Center Kaksing Sendona National Science Day ki thoram ngasi Special Sunday Sunny ge mongrai thoi suban numit ki thoram oina library gi auditorium da pangtokre ngasi thoram adu center asigi sahi kunmanga suruk pagi silver jubilee thoram gi saruk amani Science for People and People for Science cyber team da pangtokiba thoram da Library and Information Center Kaksing gi President P Sampha Students Library Association Sala Kaksing gi President KS Sawa amade Representative of Lois Role Kaksingi President Dr. T.H. Ojitna President Member Singh Oibagaloina Manipur University ki School of Mathematical and Physical Sciences ki Dean Professor N. Rajmohan Amadi Manipur University ki Intern and Quality Assurance Cell IQAC ki Director Professor S.H. Dorendrik Anina Resource Person Singh Oina Saruk Yaki Ngasi throngi manung channa question answer ki session amaju pangthoki maduda hangkiba question gi pakhum piba ngamba mahiru singda puning thawat poina khudol pochu piki Thawal district ki Herok Assembly constituency ki manungda leiba ate ato political party kaya dagi Indian National Congress INC da York Labus Singhu harau te am ofpagi throm amangasi Herok Block Congress Committee na sinduna Herok Part 2 Mele kai da leiba hanagi minister Morangthem Okendro gi yumda pangthokre Thoram aduda hanagi minister aduga MPCC gi vice president Morangthem Okendrona athoba mithung Herok Block Congress Committee president N Narasandrana Thoram mapu aduga MPCC gi general secretary amadi spokesperson Harishor Goswami MPCC gi general secretary L Tirotima Devi amadi KH Devbata yauna Herok Part 1 2 amadi Part 3 gi Pradhan nominee yauna members sing loinana party gi masak naiba miyoi kayana akhanaba mithung sing oina saruk yakhi thoram aduda BJP Herok Mandal gi youth president secretary gi thaupuba amadi BJP Herok Mandal gi election committee gi chairman Herok GP gi ward member oiribi kaya hana candidate oikhiba sing tongan ba sinphamdagi pothar ba kaya social worker kaya yauna punna nupa nupi mi chamu yakhaina Congress ta yorpada Congress party ge lengyan pi amun yen bitun harau tam na okay throm aduda athobi mitungi world period na M eco okendon hai hana mapangal sole hana leramba Congress party ngasi nauna party bu nuksi biduna amadi Congress party gi wakhalon bu thaja biduna yaksilak pa kaya asina party asigi hena mapangal kakhalagani haike 2 days state level seminar on increasing Manipur's women participation in economics activities haiba topic ta Society for Human Welfare and Education sendona ngasi Manipur Press Club ta pakthokre haiba seminar asi National Commission for Women New Delhi gi mateng ta loina na pakthokpani ngasi hawun mita MD Maniruddin Sheikh ex speaker MD
Badrul Rahman ex Adhaksya Haji Taib Ali member Imphal West Jila Parishad, MD Nazrul Islam member Imphal West Jila Parishad, Dr. Farida Shah member Manipur State Commission for Women, Ranjita Golmai member Manipur State Commission for Women na Athoiba mitung thromapu amadi akhanaba mitung singoina saruk yaki. Tharongi matang the Society for Human Welfare of Education gi Secretary Dr. Riazuddin Falahi na phongdoki bada Housing Manipur gi nupi singna Manipur gi Senate lon the lawriba thodang sing amadi matam kram na hena phagat hangadage haibagi pandamda seminar si pangthokpani loinana hayeng phawba seminar chathagani haina makha tan su phongdoke. No drugs and stop mob lynching gi paujel puduna makhongna February tang kundagi kangnadagi lamthakiba sajing karam ong lekai Imphal dagi athlete Mutum Manikanta Singh sahi kunmari apokpa amadi apokpi M Gojin Singh amadi M Romila Devina ngarang Jiribam da thunglaba matung ngasi Jiribam district dagi Senapati district ki damak Jiribam police station gi OC N Kogen Singh na lamthakre ngasi lamthabagi thorum adu all Jiribam working journalists union Jiribam aju na sinduna pangthoki bani thorum adu kamari leinana aju advisor TI Sharad Kumar Singh na haikibada ngasi inaw mutum Manikanta Singh na Manipur state ki leiriba district Singh na no to drugs and stop mob lynching gi paujel puduna makhong na February gi tang kundagi kangladagi khongsan lakhiba inaw sina soingam da magi khongsat asi mai pakpa oisanu haike amadi Manipur gi meyamna magi damak angamba mateng su pangbiduna khongsat asibu mapung phan ki hainsu mag phongdokke ngasi nungmajing numit ki ayuk pung 13 taba matamda Manipur Association North East India manai gi mifam ama Ranipur Kasar leiba ngarian bam Madhusandra gi sangai de pangthokre mifam aduda Myanmar gi lengbirak pat takhelamum Kamla Devina thob mitung loki president ngarian bam Madhusandra na thormapu amasung sangai mifam higher secondary school Thawal gi lecture Puyam Rajitana akhanum mitung oina Lengsin K. Loki Organization Secretary Sopon na wahdo pidno mifam hawdoki mifam aduda Nopok Bharat ki Kasin Koya da tariba Maitei Singi Sakhut Thorangi oiba wafam kaya su khana neina ki ngasi ayuk pung 13 taba matamda Jiribam gi Hilgat leiba Training and Embroidery Center for Women Folk Jiribam gi Conference Hall da Disaster Management Institute Relief and Disaster Management Department Government Manipur na sinduna Panchayat level gi oiba Disaster Management gi training program ama pangthokre hawdopagi thorom aduda M Priyakumar Singh Coordination Smart Society Jiribam Aishman Meena Devi Local Women Leader amadi Okram Asawa Singh Sub Team Officer State Disaster Response Force Manipur na President Member Singh oina daista phamke Housing Chathariba Council of Higher Secondary School na lowa examination asida mamang tha February gi tang kuntok to tha ki science subject ki physics question paper da aran ahui khra yaw bagi matang na all Manipur Kaksing students union na mairoi singi da makhanduna kosem da wakat sakiba adu tabiduna mairoi singi tungi yai phanaba mark haplagani haina examination control na phongdo kibabu aksuna taram na okjabaga leina na thagat phongdrok lei Hiram sida aksuna apil tauribadi mairoi singi tungi punsi lab ka doriba asuk sarba examination asida section da bagi chobo mami taribasi matung dari amuk hana thon dana bahona sei loina na kosem amadi bosem examination haidoko matamda mark tempering gi mami taduna watok hek thoribasi hanak sahida gi di thok tanaba akan ma section thrang lokot piu amromda social media gi khothang da sasinaba question paper mayam thagatuna mairo kya da apan bapiribasi crime toribasing asi khudak ta lepiu Hiram sidasu aksuna economy yang sanglagani haire Amromda Manipur Civil Engineering Forum ki President Kambam Lenin Hai Manipur Public Service Commission lowa SO Recruitment Examination 2019 asri asoben pick thale hai riba sobe sing asi manungda mamang tha February tang kuntaruk ki Civil Engineering Technical Paper 1 gi question paper da February tang kunipa na thokdaba paper 2 gi question attest torga pirakpa Hiram sigi matang da complaint torgada MPS sigi official singna amuk anova question paper yelakpada amukasu lan na paper 1 amasung 2 gi syllabus ta yumpham orga semba question oina mix torga pirakpa answer booklet ki instruction da
1 to 48 hairga answers booklet manungda 1 to 32 khak oiramba February tang kunmari general English amadi general studies talk panumita question paper sing adu sil taroga pirak tabdagi exam appear tawriba candidate singna complaint tawbuda MPSC office tagi purakpani haiduna namduna exam makha sathan ki question paper yelakpada masing sunakhi dabdagi problem amasu mayok nakibata natana atai khudong sadab kaya thon kibasi MPSC na Manipur miyam da thu matam da sengdok kadabani haina ngasi Manipur Press Club ta pawmising unabda Manipur Civil Engineering Forum ki president Kampam Lenina phongdokhe Assam Rifles na miyam public ka aphamari thamnaba pandamda leptan sathrakba thorom gi saruk ama oina Headquarter 9 Sector Assam Rifles ki makhada 26 Assam Rifles ki COB yari pokna sinduna ngasi Thawal District ki yari pok high school ki Mahiroi Singda midday meal gi sak bijakre Thromadu ki Mangoina na school adu ki campus ta luna na leinabagi pandamda lamtu sembagi throm amasu pangthokhe Tungda school adu ki hostel da leiba Mahiroi Yankhai amadi Oja Singh atai staff Singh yauna midday meal gi saklen da du saminaki haire Ngasi Manipur Naga Revolutionary Front MNRF ki Nipalak suba mapok kumon thorom front asigi headquarters amadi ata unit headquarters singa mai pangthokre haina look asigi information and publicity assistant secretary Rex Kangsuna thadru paselom hairi selon sina makata na hai kumon thorom asi front asigi chairman atai sirona preside tawduna council headquarters singa pangthoke thorom adu look asigi external affairs secretary S Quilei amadi army chief Wafaimi Jimiksu Sarugaki Thorom maduda loop asigi secretary sing central committee members sing lammi ki makok thong thobu sing amadi rank pung ki lami sing su saru yakhi thorom ki mapung oiba thorom de loop ki firal la ikai khumna utpa manipur gi ningtam la hawda thawai na pontha pikraba thobu sing da ikai khumna utpa oina minute ani wang daba amadi ningtam la hogi matang da khana nei daba na oikhi Nipan suba kumon thorom asigi waror period na front asigi honorable chairman atai na manipur gi ningtamba hanjinna bagi la hawda Thawai na ponta pikraba athoba singda yauli kai khumnaba pikhi loinana Manipur gi ningtamba hanjinna bagi damak hanba leitaba thaunaga loinana lanthengna riba frontal revolutionary group singda su yaul gi ape paujel pikhi hairi Bihar gi Patna da laiba Gandhi Maidan da NDN sinba soba Sankalp rally amada Prime Minister Narendra Modi wangang kre rally adu da Bihar gi NDN lusingba sing saru yakhi Makhoi adugi manungda Bihar ki Chief Minister Nitish Kumar LJP ki President amasung Union Minister Ram Vilas Paswan su sarugya ki rally adugi maru oiba pandam di central government amasung state government na mai partner pangthok kharbal sing miyam da bhap tahan bani hairi hairi mafam adumakta da English sing ni sumna traum gi October 23 ta Prime Minister ki candidate ama oina Narendra Modi na miyam da wangang ki madugi matung sei taruki matung da Prime Minister oina wangang li bani hairi Jammu and Kashmir ki Handwara da security force singna terrorist ani hatkre security force singna Handwara gi Baba Gunda irai numitagi chathakiba thabak nasi losin kre khutthona bagi thaudok aduda CPRF ki personnel ahum amasung JNK police ki men ani side oikre region adugi oiriba phibam aduna Thiba humbagi thabak sathabada yamna khudong sadaba su mayok le hairi mafam adudagi khusu khulai kaya su phat kre hairi Thiba humbagi thabak haudringai gi mamangda mafam adugi micham praja sing saphagada mafam singda puthokki police na case amasu register tawkhiba loinana record amasu sem kre hairi Qatar gi Emir Sheikh Tomin bin Ahmed bin Khalifa Al Thaniga telephone Prime Minister Narendra Modi ga wari sana kre Prime Minister Narendra Modi na hai khibada Qatar ga India ga lainari ba mari asi yamna maru oiba amani mari asi makhata na kankhat hanam honagani Qatar gi Emir na leibak ani gi lainari ba mari hena phagat hanaba amadi setnanaba law khatiba thabak singi damak Prime Minister Narendra Modi na Emir bu thagat pa phongdokhe leibak ani na region asida oiriba phibam gi manam da su khanakhe region asida ing singna lainabagi mayakta terrorism na kan honari amadi singnari terrorism gi oiba salon khudingba pungut muthatnaba khudakta thabak lokotpa mathau tare haike thabak asida punamakna sawat kadamani su hairi amromda hojik Abu Dhabi da pangthok liba
Organization of Islamic Cooperation gi Foreign Minister Singi Nifutaluk Suba Mifamda External Affairs Minister Susma Swaraj su akhanna mitung oina saruk yari hairi. Sanabagi Pauda Jiribam Higher Secondary School ki playground all Jiribam Sports Association asa Jiribam senduna timtra nithoina saruk yadun sathriba 7th KSS Nodegopal Memorial Invitation Football Tournament 2018-19 gi ngasi sanakiba anisuba semi-final match ta 11 Star SU na Trukpu Bisanpur bu goal mari sunara maithiba piduna 11 Star SU final sangkre hayeng thukaba numit ke pung ani ga makhai taba matamda tournament asigi final match MPSC amadi 11 Star SC ga sanargani hauzik aroiba maroiba paw amuna pijari mitai maitai bu scheduled tribe list salhan gadabani haibagi Miam ge jong khongchat chat khre Chief Minister N Birena tongan wafam kya da sangnen sing sarana bagi nunglep nung tam khre loinana 11 Star S Yuna Trukpu bu maiti ba piduna tre suba KSS Nonigopal Memorial Invitation Football Tournament ki final sangkhre ngasi gidi Paodam sanduk saba matang sil lojere miam bu amukana khurumjeri